कुकी सिंगना मैते की मथकता हाथ पटुपगी लान कंसिलकली ngasi nungthil pung mari rom tarakpada Bisnupur district ki ningthokong khakuna water supply manakta kuki khulai paiba singna mafa maduda thabak suduna leiba mapa masai yauna mioi ahum nomoina kaptuna halamlei laikhidaba mioi sing adudi ningthokong khakuna degi thiam somen chahi 63 oinam brajamohon chahi 62 amadi machanipa manitomba chahi 30 laikhidaba mioi ahum sigi manungda amana water supply adugi chowkidarni amana sanphaba chatpa mioi ni hairi makoigi thawai yaudaba haksang sing rims ki mokta postmortem tongna ba thamkhre hairi ngarang numidang tampaki chinga tainaba maitei khun kayada maikei kayadagi kuki militant singna nongmai amadi bom kapsinduna akan bawongda landarakhrei ngarang numidang pung 13 khara helakpa matamda kangchup kharang porom chingda khulai matik chana paiba kuki militant singna bom amadi nongmai round kaya kapsinduna landarakpada khun ngakpa maitei naha ama sire ama sokle haire nongmai maruna panbadagi laikhidraba mioi adudi takhelambam manoranjan chahi kulhumdoi apokpa takhelambam prem kumar allies inaw laifam thobal district tiam konjil dagini asokpa mioi aduna wanglen mongsa tabam chahi kuntret apokpa mongsa tabam hera laifam tingmairongni maraksida ngarang sinam komda kuki singa kapna bagi thodokta thiwa khangdana laikhibadagi laikhidre haina social media da viral chatkiba mioi ngasi ayuk tikta kaidana rescue tawkhre haide Leo. Oh my God.